ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯑꯅꯣꯏꯕ ꯅꯨꯄꯤꯅ ꯐꯖꯕꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥ ꯄꯥꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯊꯤꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯏꯃꯥꯅ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯁꯥꯗꯨ ꯄꯥꯕꯅ ꯋꯥꯆꯦ ꯇꯪꯈꯥꯏ ꯃꯥꯜꯂꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯂꯧꯕꯤꯅꯕ ꯂꯩꯔꯔꯣꯏꯅꯦ꯫ ꯏꯃꯥ, ꯑꯩꯁꯨ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯜꯂꯤꯅꯤ꯫ ꯑꯗꯨꯗ ꯅꯣꯏꯌꯨ ꯌꯥꯗꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ? ꯑꯩꯕꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯏꯆꯥ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯁꯤꯒꯪꯅꯕꯤ ꯑꯃ ꯍꯦꯛ ꯄꯣꯛꯂꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕ ꯏꯁꯧ ꯂꯥꯡꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯁꯅꯥꯗꯨ ꯄꯩꯊꯣꯛꯂꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯏꯕꯤ ꯅꯣꯏꯅꯣꯏ ꯀꯧꯕꯤꯗꯨ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯥꯗ ꯂꯥꯛꯂꯤꯁꯤꯕꯨ ꯅꯣꯏꯅꯣꯏ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯦꯡꯂꯤ ꯃꯈꯩ ꯄꯦꯟꯕ ꯅꯥꯏꯗꯦꯍꯦ꯫ ꯏꯕꯣ, ꯅꯁꯥ ꯈꯨꯄꯥꯗꯨꯒ ꯑꯁꯨꯛ ꯅꯣꯏꯕꯤ ꯑꯁꯤ ꯄꯥꯝꯂꯤ, ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯏꯕꯣ꯫ ꯏꯁ, ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯝ ꯍꯦꯟꯅ ꯐꯔꯗꯅ? ꯑꯩꯕꯨꯗꯤ ꯏꯁꯥꯅ ꯈꯪꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯣꯏꯅꯣꯏꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯏꯕꯨꯡ ꯃꯌꯥꯝ, ꯅꯆꯜꯒꯤ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ? ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯑꯣꯏꯔꯗꯤ ꯄꯥꯡꯂ ꯂꯣꯏꯔꯦ꯫ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯆꯜꯒꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯧꯏ꯫ ꯃꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯄꯨꯒꯗꯕꯗꯣ ꯅꯆꯜ ꯏꯊꯟꯇꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯨ ꯏꯕꯨꯡ ꯃꯌꯥꯝꯅ ꯄꯨꯕꯤꯕꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯅꯣꯏꯅꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯃꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯏꯅꯣꯏꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯏ ꯍꯥꯏꯔꯤꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯣꯏꯅꯣꯏꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅꯣꯏꯅ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯅꯣꯏꯅꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯏꯕꯨꯡ ꯃꯌꯥꯝ, ꯁꯣꯝꯗ ꯆꯪꯕꯤꯔꯛꯎ꯫ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯅꯣꯏꯅꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯅꯣꯏꯅꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡ ꯃꯌꯥꯝ, ꯀꯩꯁꯨ ꯊꯣꯏꯅꯗꯤ ꯌꯥꯝꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯏꯅꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯊꯥꯡꯕꯗ ꯐꯖꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯅ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨ ꯇꯥꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯃꯌꯥꯝꯗꯣ ꯅꯣꯏꯅꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯄꯣꯂꯥꯡꯗ ꯍꯥꯞꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯒ ꯄꯨꯕ ꯍꯧꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯥꯈꯪ ꯃꯌꯥꯝꯗꯨꯅ ꯅꯣꯏꯅꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯀꯩꯊꯦꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ ꯅꯣꯏꯅꯣꯏ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ꯫ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯁꯤꯅ ꯅꯪꯒꯤ ꯇꯨꯡꯗ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦ ꯏꯟꯅꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯏꯅꯦ, ꯁꯛ ꯐꯖꯔꯨꯕ ꯑꯩꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯌꯥꯝꯅ ꯋꯥꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯊꯕꯥ ꯅꯣꯏꯅꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯃꯥꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅ ꯑꯇꯩ ꯅꯨꯄꯤꯒꯨꯝꯅ ꯅꯣꯏ ꯄꯦꯜꯂꯝꯂꯕꯗꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯆꯦ ꯁꯅꯥ, ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯍꯥꯏꯔꯣ? ꯍꯣꯏ꯫ ꯆꯦ ꯁꯅꯥ, ꯏꯁꯤꯡ ꯁꯣꯛꯅꯤ ꯇꯧꯔꯤꯗꯣ ꯏꯁꯤꯡ ꯄꯨꯟꯅ ꯅꯟꯗꯅꯀꯣ꯫ ꯀꯔꯤ? ꯑꯩꯕꯨ ꯏꯁꯤꯡ ꯄꯨꯟꯅ ꯅꯟꯅꯤ ꯀꯥꯏꯅ? ꯂꯩꯔꯝꯃꯣ ꯈꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯏꯁꯤꯡ ꯄꯨꯟꯗꯨ ꯂꯩꯕꯥꯛꯇ ꯊꯝꯂꯒ ꯅꯥꯀꯜꯗ ꯇꯥꯔꯝꯕ ꯆꯩꯇꯦꯛ ꯑꯃ ꯈꯨꯟꯒꯠꯂꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯐꯨꯔꯒꯦ ꯍꯥꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯏ ꯂꯩꯔꯝꯃꯣꯕ, ꯈꯪꯅꯤꯕ꯫ ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯃꯠꯇ ꯆꯦꯟꯈꯤꯅꯨ, ꯆꯩꯁꯤꯅ ꯐꯨꯗꯔꯒꯦ ꯅꯣꯏ꯫ ꯋꯥꯆꯦꯟ ꯃꯥꯟꯕꯤ! ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯁꯅꯥꯗ ꯅꯣꯛꯁꯤꯜꯂꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯁꯅꯥ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯇꯧꯗꯨ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨ ꯐꯨꯗꯗꯤ ꯐꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯆꯦꯟꯈꯤꯅꯨ ꯑꯃꯠꯇ, ꯅꯣꯏꯗ ꯐꯨꯔꯒ ꯑꯩ ꯄꯦꯜꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯑꯉꯥꯡꯁꯤꯡꯗꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯃꯈꯣꯡ ꯇꯞꯄ ꯑꯉꯥꯡ ꯑꯃ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯗꯣ ꯀꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥ? ꯏꯆꯦ, ꯃꯇꯨꯡꯗ ꯍꯥꯏꯖꯔꯔꯣꯏꯕ꯫
Angang aduna adumna haiba aduda Sanana angang adugi mana lairido thadoklammi aduga matung manau mida karim kathainaganu haina hairami angang ado kariso hairamda mayumda chenkhirami Sana magi ising pundo paikhalaga pukrida ising sokpo chatkirami Ho ine thaba ine Kaidawri ibema adu kana kauribo ine gi nachanupi wache tangkhai manbi ama leibaduna aigi isanupagi manase tatpa makhai leithatle yengu masibu tawhaiba thabaklo isanupidi pukrida ising sokpo chatkibani oh hanbu halakle hai Sana Nangdi karigino angang asigi mana lairibadi Ho aibu wachet mali adugi lairini Ibema malibu mali haibani aduda karigi aduk saurino Maudugi wadu tabada Sanado branglauna saugalaklammi Madudagi Sana magi macing arang bido laktuna mau aduda songsinduna masamphoiba horaklami madu ubada thaba pakhana machanupibu khamlami Masidi mata amani Aigi samse amata yaudrene tawrise Sana kaina nana masida tawrisibo nangna sungmi khanaba pamliba sibu karigino Asi haiduna thabana Sanada phuba horaklami Sana mamana phurido kanthoknaba kanna hotnarami mau adu mamana Sanado phuba uraga kalakpeli haibagum machin paithoklami Ibunga lao halhaurasi makhoi mama masase Aikhoina ne khana hanbirena amuk hairaktana tokpatare lao chalhaurasi Asi haiduna mawaduna machanupadu puduna chakhirami Sana mawaduna chakhrabada sauna mamagi makutu kanthoklaga mamada pendana yenglamlaga imungda sauna changkhirami Aibu masibu karamna lakna dawribano khangre Hai Sana ising punsi imungda pusinba yadro Sana mamana ising pundo lausilaro hairakpa aduda isaw langduna thoraklaga ising pundo imungda pusingkhirami Nakal amaromdana noynoido mareng mamanabi khara ising pul ama pairaga pukrida ising sokpa tholaklami Mataw mayam sakhenbi noynoi siyengo makhutta piktak tawu punna ma pairaga tholaklise kayadi phajari yengo Hoini mataw mahaki tharam malaba sabana sina apipa punsiga onthongna sanakre Asi haiduna pakhang macha mayamdo noynoigi maramda thagat wahai kaya hainarami Noynoi so mamanabi mayamga asum lakpada pakhang macha mayamna leiriba mapado yoksilaklami Noynoi ising sokloge hairo Hoi ibung Karigino khangde pakhang mayamsina noynoida kuitan tanarise Aikhoi su leisabini haibase kawra male Hoine Aikhoi su leisabini noynoi khakta leisabi nateba Asi haiduna leisabi mayamdo nok laga ising sokpa chatkirami Pakhang mayamdo so leisabi mayamduna chatkhiba aduda noktuna yenglaga lehaurami Noinoi ta thanil se ada phi suraga leiri Karaino Aima mane aidi kamdawni harawuna loiri Asi haiduna noinoi nakhwe tawduna thanilgi manakta changlami Ta thanil phi surira Hoi Noinoi thaninna mabu hainadabagi maong matawdo ubada masado kitang ikaiba poklami aduna wa makhatada mamanabi mayamgi manakta laklami Kaino nakhwe tawraga manakta changkhraga isuk sukta kai tholaklisina kari hairaklage Aisa pakhanga daina de koitan tanabani adubu aibu ubada ta thanilse ihei heinadaba male Kaisu khalam loida Nangnada pangkhanda khanba oirini Aikhoigi ita noynoidabu karamba nupana pamloidoino Asi haiduna leisabi mayamdo ising soklaga hanakhirami Noynoidi harau laklambado thanilgi matawdu ningsing wakhal nungaita mayumda halaklami Ibema kaidawre isuk sukta kai halaklabade Kaishu tawde daima Asi haiduna noynoi ising pundo yeplaga imungda changkhirami Noynoigi mamadodi Masana changkhiba ado momon noktuna yenglaga lehaurami Asumna matam khara haukhre nongmagi namita Sanana khungi pukrida phi suba thorakpada thanilga thengnarami Sanado ipikpikhai lai khudeng ama phiyam ama puraga lakpadu ubada
ꯊꯥꯅꯤꯜꯒꯤ ꯊꯃꯣꯏꯗ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯃꯥꯗꯧꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯗꯤ ꯑꯃꯠꯇꯕꯨ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯗꯤ ꯊꯥꯅꯤꯜꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯥꯅꯤꯜꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯜ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯁꯅꯥ ꯀꯧꯏ꯫ ꯏꯕꯨꯡꯒꯤꯗꯤ? ꯑꯩꯒꯤꯕꯨꯗꯤ ꯊꯥꯅꯤꯜ ꯀꯧꯏ꯫ ꯑꯗꯣ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤꯅ ꯊꯦꯡꯅꯕꯗ ꯀꯧꯅꯁꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯅꯥ ꯄꯨꯈ꯭ꯔꯤ ꯌꯧꯔꯕꯗ ꯐꯤꯌꯥꯝꯗꯨ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯑꯩꯗꯤꯕꯀꯣ ꯄꯦꯜꯂꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯅꯤ ꯇꯧꯔꯤꯁꯤꯅ ꯑꯩꯉꯣꯟꯗ ꯆꯩꯕꯇꯅꯤ ꯀꯜꯂꯤꯕ꯫ ꯐꯤꯌꯥꯝꯁꯦ ꯅꯝꯁꯤꯜꯂꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯝꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯐꯤ ꯃꯌꯥꯝꯗꯨ ꯁꯨꯔꯝꯃꯤ꯫ ꯐꯤꯁꯤꯡꯗꯨ ꯁꯨꯕ ꯂꯣꯏꯔꯕꯗ ꯄꯣꯂꯥꯡꯈꯣꯛꯇ ꯅꯤꯡꯊꯤꯅ ꯐꯧꯔꯝꯂꯒ ꯁꯅꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯒꯤ ꯃꯃꯥ ꯊꯕꯥꯗꯨ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯒꯤ ꯍꯜꯂꯛꯄꯒ ꯁꯅꯥꯅ ꯃꯌꯨꯝ ꯌꯧꯕꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯐꯤꯁꯤꯡꯗꯣ ꯁꯨꯕ ꯂꯣꯏꯔꯕ? ꯍꯌꯦꯡ ꯅꯄꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯐꯤꯁꯤꯡꯗꯣ ꯏꯃꯣꯠ ꯃꯣꯠꯂꯤ ꯍꯥꯏꯅꯤ꯫ ꯍꯣ, ꯅꯆꯥꯅ ꯄꯨꯈ꯭ꯔꯤꯗ ꯄꯨꯔꯒ ꯂꯣꯏꯅ ꯁꯨꯔꯝꯂꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯀꯩꯅꯣ ꯏꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ? ꯑꯩꯗꯤ ꯆꯥꯛ ꯂꯣꯏꯔꯝꯂꯅꯤ ꯈꯟꯅ ꯍꯜꯂꯛꯂꯤꯁꯤꯗ ꯄꯦꯜꯂꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯁꯅꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯉꯥꯡꯕ ꯌꯥꯕ ꯈꯔ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯇꯥ ꯇꯣꯝꯕꯤ, ꯏꯇꯥ! ꯍꯩꯃꯥ, ꯏꯇꯥ ꯀꯔꯤ ꯂꯩꯔꯒꯦ? ꯏꯇꯥ, ꯅꯤꯡꯉꯣꯜ ꯄꯥꯜꯂꯤꯒꯤ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯣ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯁꯦꯅ ꯂꯥꯛꯏꯅꯤ꯫ ꯏꯇꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯑꯇꯩ ꯏꯇꯥꯁꯤꯡꯁꯨ ꯍꯧꯔꯒ ꯈꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯇꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯕ ꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯇꯨꯡꯗ ꯆꯥꯛꯇꯨ ꯆꯥꯅꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯅꯣꯏꯅ ꯏꯇꯥ ꯃꯌꯥꯝ, ꯆꯥꯛ ꯆꯥꯅꯕꯒꯤ ꯅꯨꯃꯤꯠꯁꯨ ꯂꯦꯞꯂꯕꯅꯤꯅ ꯏꯇꯥ ꯁꯅꯥꯁꯨ ꯄꯥꯎ ꯑꯃꯇꯪ ꯍꯥꯏꯕꯅ ꯆꯨꯝꯅꯤ꯫ ꯃꯥꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥꯅꯦ? ꯃꯥꯗꯤ ꯀꯌꯥꯁꯨ ꯌꯥꯒꯟꯗꯕꯅꯤ꯫ ꯌꯥꯁꯅꯤꯗ, ꯃꯌꯥꯝ ꯄꯨꯟꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯎꯕꯗ ꯅꯣꯛꯂꯒ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯏꯅꯦ, ꯏꯇꯥ ꯁꯅꯥꯕꯨ ꯂꯩꯇꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯃꯥꯗꯤ ꯃꯕꯣꯛꯈꯣꯏꯗ ꯆꯠꯈꯤꯅꯦ꯫ ꯁꯅꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯅꯦꯗ ꯑꯣꯏꯅ ꯍꯥꯏꯔꯝꯂꯒꯦ꯫ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯅꯤꯡꯉꯣꯜ ꯄꯥꯜꯂꯤꯒꯤ ꯆꯥꯛ ꯆꯥꯅꯅꯤ꯫ ꯑꯗꯨꯗ ꯁꯅꯥꯁꯨ ꯌꯥꯎꯅꯕ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯏꯅꯦꯅ ꯏꯇꯥ ꯁꯅꯥꯗ ꯈꯔ ꯍꯥꯏꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯁꯅꯥꯅ ꯃꯕꯣꯛꯈꯣꯏꯗꯒꯤ ꯍꯜꯂꯛꯄꯗ ꯄꯥꯎꯗꯨ ꯃꯃꯥ ꯊꯕꯥꯅ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯝꯃꯤ꯫ ꯀꯩ ꯀꯥꯟꯅꯕꯅꯣ? ꯑꯩ ꯃꯈꯣꯏꯒ ꯄꯨꯟꯕ ꯇꯜꯂꯤ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ? ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯅ ꯅꯪꯕꯨ ꯌꯥꯎꯍꯟꯅꯤꯡꯗꯅ ꯍꯧꯕ ꯂꯥꯛꯂꯒ ꯅꯪꯅ ꯇꯜꯂꯤ ꯍꯥꯏꯁꯤꯕꯣ? ꯃꯈꯣꯏꯒꯤꯗꯣ ꯑꯩꯕꯨ ꯌꯥꯎꯍꯟꯅꯤꯡꯗꯅ ꯍꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯂꯣꯏ꯫ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯐꯦꯠ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯆꯥꯗ ꯆꯩꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯆꯥꯛ ꯆꯥꯅꯕꯒꯤ ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯏꯇꯥ ꯁꯅꯥꯗꯨꯕꯨ ꯂꯥꯛꯂꯔꯣꯏꯗꯣꯏꯖꯥꯠꯂꯣ? ꯑꯇꯩꯗꯤ ꯂꯣꯏꯅ ꯂꯥꯛꯅꯔꯦ, ꯃꯥꯗ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯕꯦꯝꯃ, ꯑꯩꯗꯤ ꯍꯥꯏꯖꯕꯅꯤꯀꯣ, ꯃꯥ ꯀꯩꯁꯨ ꯂꯥꯛꯂꯣꯏ꯫ ꯍꯥꯏꯔꯨꯅꯨ, ꯋꯥ ꯃꯥꯡꯂꯒꯗꯧꯅꯤ ꯍꯥꯏꯕꯨ ꯌꯥꯗꯦ ꯅꯪꯅ꯫ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯥꯏꯔꯝꯗꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯕꯅꯤ꯫ ꯐꯔꯦ, ꯃꯥꯅ ꯂꯥꯛꯆꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯥꯅ ꯊꯛꯅꯕ ꯁꯤꯜꯂꯥꯡꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯁꯅꯥ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯪꯈꯣꯜ ꯑꯃꯗ ꯍꯩꯅꯧ ꯍꯦꯛꯂꯤꯉꯩ ꯃꯇꯝꯗ ꯊꯥꯅꯤꯜꯗꯣ ꯃꯥꯒꯤ ꯃꯔꯨꯞ ꯈꯔ ꯀꯣꯏꯊꯣꯔꯛꯄꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯦ, ꯁꯅꯥ, ꯍꯩꯅꯧ ꯍꯦꯛꯂꯤꯔꯣ? ꯍꯣꯏ, ꯏꯕꯨꯡꯗꯤ ꯀꯥꯏ ꯆꯠꯂꯤꯅꯣ? ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜꯒ ꯁꯅꯥꯒꯗꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯥꯅꯤꯜꯒ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯎꯔꯒ ꯊꯥꯅꯤꯜꯒꯤ ꯃꯔꯨꯞꯁꯤꯡꯗꯨꯅ ꯊꯥꯅꯤꯜꯗ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯁꯅꯥꯒ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯔꯒ
ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ "ꯏꯇꯥꯎ, ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯟꯗꯅꯣ? ꯑꯁꯨꯛ ꯑꯊꯤꯕꯤ ꯅꯨꯄꯤꯁꯤꯒ ꯀꯧꯅꯔꯒ ꯋꯥꯔꯤ ꯁꯥꯔꯤꯁꯤꯕꯣ?" "ꯃꯥꯕꯨ ꯌꯥꯝꯅ ꯊꯤꯕ꯭ꯔꯥꯅꯦ? ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝꯅ ꯐꯖꯅ ꯎꯏꯗ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯋꯥꯆꯦ ꯇꯪꯈꯥꯏꯗꯧꯅ ꯄꯥꯕꯤ ꯑꯁꯤꯕꯨ ꯐꯖꯩ ꯍꯥꯏꯁꯤꯅꯤ? ꯏꯇꯥꯎ, ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯌꯨꯔ ꯃꯥꯜꯂꯦ. ꯐꯖꯕꯒꯁꯦ ꯑꯃꯠꯇ ꯈꯟꯕ ꯍꯩꯇ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯌꯥꯝꯗꯨꯅ ꯊꯥꯅꯤꯜꯗ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯃꯇꯥꯎ ꯃꯌꯥꯝꯅ ꯅꯣꯛꯁꯤꯜꯂꯤꯗꯣ ꯊꯧꯁꯥꯗ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯁꯥꯏ ꯊꯥꯅꯤꯜꯒ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯅꯣꯏꯅꯣꯏꯒꯤ ꯃꯇꯥꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫ "ꯅꯣꯏꯅꯣꯏ, ꯅꯣꯏꯅꯣꯏ, ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ? ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯕꯣ? ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯂꯩꯔꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯊꯥꯅꯤꯜꯒ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯣꯏꯅꯣꯏ ꯃꯗꯨ ꯇꯥꯕꯗ ꯀꯂꯛ ꯈꯝꯕꯟꯕ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯇꯞꯅ ꯐꯥꯊꯖꯔꯝꯃꯤ꯫ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯔꯝꯅꯤꯗ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨꯗꯤ ꯆꯤꯡꯗꯤ ꯆꯤꯡꯅꯩ ꯏꯕꯦꯝꯃ. ꯅꯣꯏꯅꯣꯏ ꯃꯇꯥꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯟꯅꯗꯒꯤ ꯀꯂꯛ ꯈꯝꯕꯟꯕ ꯐꯥꯎꯔꯤꯉꯩ ꯃꯊꯛꯇꯨꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯁꯨ ꯐꯥꯎꯔꯣꯏ? ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯊꯥꯅꯤꯜꯗ ꯋꯥꯔꯤ ꯁꯥꯒꯦ ꯍꯣꯠꯅꯕꯗ ꯊꯥꯅꯤꯜꯅ ꯍꯩꯅꯗꯕ ꯃꯇꯧ ꯑꯗꯨꯝ ꯎꯠꯄꯅꯤ. ꯃꯉꯣꯟꯗꯗꯤ ꯊꯧꯁꯥꯗꯕꯒꯤ ꯃꯇꯧ ꯎꯠꯂꯒ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯇꯍꯥ ꯇꯍꯥ ꯂꯥꯛꯂꯒ ꯄꯥꯎꯒ ꯇꯝꯂꯔꯤꯁꯦ? ꯑꯩꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ." ꯇꯣꯝꯕꯤ ꯅꯣꯏꯅꯣꯏꯅ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯈꯤꯇꯪꯗꯤ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯗꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯏꯅꯣꯏ ꯉꯁꯥꯏꯗꯒꯤ ꯃꯇꯥ ꯂꯩꯕ ꯑꯗꯨꯗ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯏꯕꯦꯝꯃ, ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯪꯈꯥꯏꯔꯤꯁꯤꯕꯣ? ꯑꯃꯠꯇ ꯂꯧꯕ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ." "ꯏꯃꯥ, ꯑꯩ ꯁꯥꯎꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯃꯥ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯏꯅꯣꯏ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯏꯅꯣꯏꯒꯤ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯍꯩꯅꯧ ꯈꯔ ꯍꯦꯛꯂꯒ ꯂꯩꯀꯥꯏꯗꯨꯒꯤ ꯑꯉꯥꯡ ꯈꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ "ꯆꯦ ꯁꯅꯥ, ꯅꯪꯁꯤꯕꯨ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯕꯣ? ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯅꯣꯏꯅꯩ, ꯑꯗꯨꯒ ꯅꯪꯅ ꯅꯌꯥꯡ ꯏꯀꯪ ꯀꯪꯂꯗꯅ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯟꯕ ꯌꯥꯗ꯭ꯔꯣ?" "ꯍꯦ, ꯇꯥꯅꯤꯡꯗꯦꯀꯣ, ꯑꯍꯟꯒ ꯁꯥꯖꯤꯜꯂꯛꯇꯅ ꯇꯧ ꯁꯥꯔꯤꯁꯦ. ꯑꯩꯅ ꯏꯌꯥꯡ ꯀꯪꯅꯤꯡꯗꯅ ꯀꯪꯕꯗꯧꯅ. ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯑꯩꯁꯨꯅꯦ ꯌꯥꯝꯅ ꯅꯣꯏꯅꯤꯡꯂꯤꯕꯖꯥꯠꯅꯤ. ꯅꯣꯏꯌꯨ ꯌꯥꯗꯕꯒꯤ ꯋꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯈꯔꯒ ꯍꯩꯅꯧ ꯆꯥꯕ ꯂꯣꯏꯔꯒ ꯁꯅꯥꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯕꯗ ꯃꯃꯥ ꯊꯕꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯤꯗꯨꯅ? ꯅꯪꯕꯨ ꯉꯁꯥꯏꯈꯩ ꯀꯥꯏ ꯆꯠꯂꯨꯒꯦ? ꯑꯩꯅꯗꯤ ꯌꯣꯡꯈꯝꯗ ꯇꯤꯡꯂꯤꯕ ꯐꯤꯁꯦ ꯀꯛꯀꯦ ꯇꯧꯕꯅꯤ, ꯏꯇꯣꯝꯇ ꯀꯛꯄ ꯌꯥꯗꯗꯅ ꯇꯣꯛꯂꯦ." "ꯍꯧꯖꯤꯛ ꯀꯛꯂꯁꯤ ꯀꯩꯅꯣ ꯑꯗꯨꯗꯤ?" "ꯍꯣ, ꯍꯧꯖꯤꯛꯇꯤ ꯃꯔꯨꯞ ꯇꯤꯟꯅꯕ ꯆꯠꯂꯅꯤ. ꯑꯩꯅ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯆꯠꯊꯣꯛꯂꯝꯒꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯔꯨꯞ ꯇꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯥꯅꯤꯜꯒ ꯁꯅꯥꯒꯁꯨ ꯇꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯅꯛꯁꯤꯟꯅꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎ ꯇꯥꯔꯒ ꯅꯣꯏꯅꯣꯏꯒꯤ ꯊꯃꯣꯏꯗꯣ ꯃꯩꯆꯥꯛ ꯍꯥꯞꯄ ꯍꯥꯏꯗꯨ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ "ꯅꯠꯇꯦ, ꯃꯥꯒꯤ ꯁꯅꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ? ꯇꯥ ꯊꯥꯅꯤꯜꯅ ꯁꯅꯥꯗ ꯑꯁꯨꯛ ꯂꯨꯞꯂꯤꯁꯤꯕꯣ?" "ꯏꯕꯦꯝꯃ, ꯅꯪꯁꯨ ꯇꯥ ꯊꯥꯅꯤꯜ ꯍꯥꯏꯗꯅ ꯇꯧꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯉꯣꯟꯗ ꯇꯥꯟꯅꯔꯤꯕ ꯄꯥꯈꯪ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃꯈꯣꯛ ꯌꯦꯡꯂꯣ ꯍꯥꯏꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ." "ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ? ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ. ꯑꯩꯗꯤ ꯇꯥ ꯊꯥꯅꯤꯜ ꯅꯠꯇꯅ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯜꯂꯣꯏ ꯍꯥꯏꯕ." ꯇꯣꯝꯕꯤ ꯅꯣꯏꯅꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯨꯝ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯋꯥ ꯑꯃ ꯑꯣꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯏꯅꯣꯏꯒ ꯇꯣꯝꯕꯤꯒꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯏꯅꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯊꯥꯅꯤꯜꯒ ꯁꯅꯥꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯣꯏꯅꯣꯏ ꯑꯁꯥꯎꯕꯗꯣ ꯐꯥꯊꯕ ꯉꯝꯗ ꯁꯅꯥꯒꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ "ꯁꯅꯥ, ꯁꯅꯥ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ, ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ." "ꯑꯦ, ꯅꯣꯏꯅꯣꯏ, ꯀꯔꯤ ꯂꯩꯔꯒꯦ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯕꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯒꯤ ꯂꯩꯔꯕ ꯇꯥ ꯊꯥꯅꯤꯜꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤꯁꯦ?" "ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯥ ꯊꯥꯅꯤꯜꯗ ꯏꯔꯥꯡ ꯇꯧꯁꯤꯟꯈ꯭ꯔꯒꯦ? ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯗꯨꯕꯣ?"
ꯑꯩ ꯑꯗꯨ ꯑꯗꯥ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯃꯇꯨꯡꯗ ꯅꯪꯅꯦ ꯇꯥ ꯊꯥꯅꯤꯟꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯌꯥꯔꯣꯏ ꯀꯧꯅꯕꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯏꯅꯣꯏꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯗꯤ ꯅꯣꯏꯅꯣꯏꯒꯤ ꯃꯇꯧꯗꯣ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯅꯥꯒꯤ ꯃꯃꯥ ꯊꯕꯥꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯅꯥꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯅꯁꯥꯒꯤ ꯐꯤꯕꯝꯗ ꯌꯦꯡꯗꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯝꯂꯨꯔꯤꯕꯅꯣ ꯍꯥ ꯅꯪꯗ ꯍꯥꯠꯂꯒ ꯐꯔꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯆꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯁꯅꯥ ꯀꯞꯇꯨꯅ ꯃꯃꯥꯗ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯖꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯏꯃꯥ ꯑꯩ ꯂꯥꯟꯗꯕꯅꯤ ꯑꯩ ꯅꯨꯄꯥꯗꯨꯗ ꯏꯔꯥꯡ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯅꯗꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯥꯖꯕꯤꯔꯝꯗꯦ ꯃꯆꯥꯕꯨ ꯈꯔ ꯐꯨꯔꯒ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯃꯥ ꯅꯆꯥꯅ ꯀꯅꯥꯒꯤꯁꯨ ꯃꯐꯝꯗ ꯑꯀꯥꯏꯕ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯁꯨꯃꯥꯡꯗ ꯐꯝꯊꯔꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯂꯣꯏꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯅꯥꯅ ꯊꯥꯅꯤꯜꯕꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯊꯩ ꯊꯩꯗꯨꯅ ꯆꯠꯂꯝꯃꯤ ꯏꯆꯟ ꯀꯩꯒꯤꯅꯣ ꯑꯩ ꯎꯔꯒ ꯋꯥ ꯂꯥꯡꯉꯥꯡꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯤꯗꯦ ꯁꯅꯥ ꯊꯥꯅꯤꯜꯅ ꯋꯥ ꯍꯥꯏꯔꯤ ꯃꯌꯥꯝꯗꯨ ꯇꯥꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯁꯥꯎꯅꯤꯡꯕ ꯐꯥꯎꯗꯨꯅ ꯁꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯁꯅꯥꯕꯨ ꯈꯥꯝꯂꯝꯃꯤ ꯏꯕꯨꯡ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯏꯕꯨꯡꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯁꯦ ꯄꯥꯝꯗ꯭ꯔꯦ ꯊꯥꯅꯤꯜ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯝꯃꯤ ꯁꯅꯥꯁꯨ ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯁꯅꯥꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯏꯀꯩ ꯈꯪꯗ ꯈꯣꯡꯂꯨꯝꯅ ꯊꯥꯡꯗꯨꯅ ꯆꯠꯂꯝꯃꯤ ꯏꯇꯥꯎ ꯅꯪꯕꯨ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ ꯌꯨꯝꯗ ꯅꯨꯡꯁꯥ ꯊꯤꯅꯕꯅ ꯂꯩꯍꯧꯔꯦ ꯏꯇꯥꯎ ꯑꯩ ꯏꯇꯣꯝꯇ ꯉꯥꯏꯍꯥꯛꯇ ꯂꯩꯖꯒꯦꯕ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯕꯨ ꯌꯦꯠꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯅꯝꯗꯅ ꯆꯤꯡꯈꯠꯂꯒ ꯊꯥꯅꯤꯜꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯂꯦꯞꯂꯝꯃꯤ ꯏꯇꯥꯎ ꯏꯇꯥꯎ ꯁꯅꯥꯅ ꯏꯇꯥꯎꯕꯨ ꯎꯕꯗ ꯁꯥꯎꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯂꯩꯔꯝꯂꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯇꯥꯎ ꯊꯦꯝꯕꯨꯡꯅ ꯊꯥꯅꯤꯜꯗ ꯊꯦꯝꯕꯨꯡꯒꯤ ꯃꯆꯜꯅ ꯇꯝꯂꯛꯄ ꯅꯣꯏꯅꯣꯏꯅ ꯁꯅꯥꯒꯤꯗ ꯆꯠꯂꯒ ꯁꯅꯥꯗ ꯊꯤꯅ ꯆꯩꯔꯨꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯏꯆꯜꯅ ꯍꯥꯏꯕꯗ ꯅꯣꯏꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯏꯆꯜꯗ ꯇꯝꯂꯛꯏ ꯍꯥꯏ ꯊꯥꯅꯤꯜ ꯊꯦꯝꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯅꯣꯏꯅꯣꯏꯗꯨ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯨꯒꯅꯤ ꯉꯥꯏꯈꯣ ꯏꯇꯥꯎ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯅꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯅꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯇꯨꯡꯗ ꯁꯅꯥꯗꯣ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯎꯔꯝꯃꯤ ꯏꯆꯜ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯅ ꯉꯥꯏꯔꯝꯃꯤꯅꯤ ꯏꯕꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯀꯧꯅ ꯉꯥꯡꯅ ꯇꯧꯔꯛꯏꯁꯤ ꯍꯥꯏꯔꯒ ꯏꯕꯨꯡꯅ ꯍꯦꯛꯇ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯊꯥꯅꯤꯜ ꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯞꯅ ꯁꯅꯥꯒꯤ ꯃꯐꯝꯗ ꯅꯣꯏꯅꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯣ ꯑꯔꯥꯟꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯏꯇꯥ ꯅꯣꯏꯅꯣꯏꯅꯗꯤ ꯏꯕꯨꯡꯕꯨ ꯌꯥꯝꯅ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯏꯇꯥ ꯅꯣꯏꯅꯣꯏꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯏꯁꯤꯡ ꯁꯣꯛꯄ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯁꯅꯥꯒ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯅꯣꯏꯅꯣꯏꯒꯤ ꯃꯇꯥ ꯑꯃꯅ ꯑꯃꯨꯛ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯣꯏꯅꯣꯏꯒꯤ ꯃꯇꯥ ꯑꯗꯨꯅ ꯄꯥꯎꯗꯣ ꯅꯣꯏꯅꯣꯏꯗ ꯇꯝꯂꯝꯃꯤ ꯑꯁꯦꯡꯕ꯭ꯔꯣ ꯏꯇꯥ ꯅꯍꯥꯛꯅ ꯍꯥꯏꯗꯨꯕꯣ ꯃꯗꯨꯒꯤ ꯁꯅꯥ ꯍꯥꯏꯕꯤꯗꯣ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯌꯥꯝꯅ ꯉꯝꯂꯦꯅꯦ ꯐꯩ ꯅꯣꯏꯅꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗ ꯁꯥꯏ ꯅꯣꯏꯅꯣꯏ ꯏꯇꯤ ꯈꯪꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅꯣꯏ ꯃꯇꯥ ꯈꯔꯒ ꯂꯣꯏꯅꯅ ꯁꯅꯥꯒꯤꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯁꯨ ꯃꯃꯥꯒꯤ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯕꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯑꯦ ꯅꯣꯏꯅꯣꯏ ꯀꯩ ꯂꯩꯔꯒꯦ ꯅꯪꯅꯁꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥ ꯊꯥꯅꯤꯜꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯅ ꯎꯅꯔꯨꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯅꯥꯗꯤ ꯅꯣꯏꯅꯣꯏꯒꯤ ꯃꯇꯧꯗꯣ ꯇꯁꯦꯡꯅ ꯑꯉꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ ꯁꯅꯥꯅ ꯃꯆꯤꯟ ꯈꯔ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯊꯥꯅꯤꯜꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯗꯣ
Noinoida hairami. Madu tabada noinoido mamai mamit ngangsilami. Kare, nana samjin sajan bakara hairaga, aini hekta thajagadaba nati. Matungdadi ai asumna wachumna hairoi. Thaba oina tarakani. Asi hairaga noinoido ikaiba khangduna chakhirami. Asumna matam khara haukre. Noinoi thanina mabu pamde sanabu pami khangbana. Matau karam tawraga sanabu mahang sige haina khanba horaklami. Ta amuthoi na nachalgi mateng amata pangbidaba yadre. Kari matangino ichalgi bo pangla loire kaino. Ataigi nate nupi amata hataba yadre adugini. Adugi bo kanano ne hatla loire kaino. Noinoi amuthoi na adumna harau yarakpa anduda yamna harau jarami. Noinoina amuthoida sanagi maramda marik chumna tamlami. Amuthoi noinoina haibagi matung ina sanabu hatnaba haidana senaba horaklami. Noinoina haiba nupise hatabobo othona pamukre. Ipik pikhei pabana so wache tangkhaidongna pai. Mabu hatpase aibu chebi chaitheng phangdobu male. Karam tawne idi. Asi khana amuthoi sanabu hatpase ngamgadaba mande haina khallami. Nakal amaromdana noinoido amuthoina sana hatkrabadi mahakna soidana thaninda leiba phanglani khana harau jarami. Nongmagi namita sanado namidangi chak thongrami. Tanja aduda amuthoise haijrang ama pairaga sana hoigi maningda lumduna lerami. Sana maning thongdo hangdolaga khusum kompakto laktana langkhirami. Mi hatpa lakpra haibu khuchum haijilaga hanba tari neibo. Asi haiduna amuthoi upai leita mayumda hankhirami. Mathangi ayukta amuthoigi manakta noinoido laklami. Ta amuthoi hauzik phauba aina taba pamaniba pause taba phangdrisi karigino. Ta amuthoi nangam loi hairagana ai atopada oina tahankhragi. Ibema adudi haino aiso tanja yenglibani. Tanja chada tawbani. Adubu handaki hapta asidadi sohelaroi. Handakti sohelanuko. Asi haiduna noinoi mayumda hankhirami. Matamna sum haujinkibana hapta amagi matam so aisilaklami. Ai handakti noinoina hairiba nupise hathaudaba yadabani. Asi khanduna amuthoi kari karam tawsige haina khallami. Nakal amaromdana thanina sanagi mafamda magi pukninggi wafum kaya su phongdoklami. Madu tabada sanagi mafamdadi angakpa haibadu oirami. Ibung aidi leibak asida khwaidagi athibi nupini. Aigambi amabu mataw karamna ibungga mari thamgani. Aidi ibungga yengnabada mapa chade. Adugi saruk ibungga mapa chabi ama yengbana pharoidra. Ichal kaigi adumna harino. Aigi mitade nangondagi henbi kanasu laiti. Matungda adumna muhana haigano. Asi haiduna thaninna magi pukningda lairiba sanagi matik magun kaya du tamlami. Madu tabada sanagi thamoido khangpe petharami. Asum tauna makhoi anido mari leinaba horaklami. Matangsida amuthoina sanabu hatnaba khujin thorang pumbasu loirami. Matangsida sanana ising sokwa tholakpada amuthoigi machaldo lekaidugi mathong huktaba khoimuna phadawgi tawrami. He kaino tawrido nupi phadawgi tawri malini he. Ho lekai nupi phadawgi tawre. Khoimu sanana law khong tawba aduda amuthoigi machaldo hundok lamlaga chenkhirami. Sana amuthoigi machalgi manakta changsilaklami. Iche ngasidi iche na nanawgi punsibu kanbire. Nanawna iche gi tawbimal punsigi gaujaroi. Karigi adumna harino se kaplano tolo se. Asumna sanana amuthoigi machal adubu kanbirami. Amuthoigi machal dusu kapadu tolaga mayumda hankhirami. Aduga thokiba pumba imungi mida tamlami. Aina khaluriba siga nupi macha asna tarukli siga onthokna khenakre. Isalgi pusibo kanbiba mahakbo hatkani khaluriba igi wakhalse kayada lalamlabano. Asi khana amuthoi noinoigi manakta laktuna noinoina sinarakpa thabakto pangba ngamlaroi haina hairami. Aina thabakto ta amuthoida lemna sinaba nate. Madugi awaman matik chana pigi khanbani. Adubu ta amuthoina ngamlaroi hairabanina atopa ama thiba taridana. Ibema mi amagi punsibu
ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯇꯧꯒꯅꯨ ꯐꯔꯦ ꯅꯪꯅ ꯑꯇꯣꯞꯄ ꯑꯃ ꯊꯤꯈꯤꯕꯗ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯊꯣꯏ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯣꯏꯅꯣꯏ ꯑꯃꯨꯊꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯕꯨ ꯃꯥꯡꯍꯟꯕ ꯑꯁꯤꯇꯅꯤ ꯈꯜꯂꯤꯕ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯌꯥꯏ ꯁꯅꯥ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤꯗꯣ ꯃꯍꯥꯛ ꯂꯩꯔꯤꯈꯩ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯄꯟꯕ ꯑꯗꯨꯝ ꯑꯣꯏꯔꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯅꯣꯏꯅꯣꯏ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯦꯝꯕꯨꯡꯅ ꯊꯥꯅꯜꯒꯤ ꯃꯃꯥꯗ ꯊꯥꯅꯜꯒ ꯁꯅꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯇꯝꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤꯅ ꯇꯥꯔꯒ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯃꯤꯅ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯃꯗꯨꯗ ꯊꯣꯏꯅ ꯅꯆꯨꯡꯗꯦ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅꯗꯤ ꯅꯣꯏꯅꯣꯏꯒ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯊꯣꯛꯅꯒꯦ ꯈꯜꯂꯤꯉꯩ ꯑꯁꯤꯗ ꯅꯪꯅ ꯀꯔꯥꯏꯗꯒꯤ ꯐꯩꯖꯤꯜꯂꯛꯂꯤꯕ ꯋꯥꯈꯟꯅꯣ ꯏꯃꯥ ꯑꯩ ꯅꯣꯏꯅꯣꯏꯗꯣ ꯌꯥꯝꯅ ꯍꯩꯅꯗꯦ ꯂꯦꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯔꯩꯒ ꯏꯀꯣꯟ ꯀꯣꯟꯈꯩ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯊꯥꯅꯤꯜ ꯃꯃꯥꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯕ ꯌꯥꯕ ꯌꯦꯠꯅꯔꯝꯃꯤ ꯀꯥꯏꯅꯊꯪꯗ ꯊꯥꯅꯤꯜꯒꯤ ꯃꯃꯥꯅ ꯊꯥꯅꯤꯜꯒꯤ ꯑꯄꯥꯝꯕꯗꯣ ꯌꯥꯔꯝꯃꯤ ꯃꯃꯥꯅ ꯑꯌꯥꯕ ꯄꯤꯔꯕꯗ ꯊꯥꯅꯤꯜꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯆꯜ ꯏꯃꯥꯅꯁꯨ ꯌꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯑꯗꯨꯅ ꯑꯊꯨꯕꯗ ꯑꯩ ꯅꯈꯣꯏꯗ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯂꯒꯦ ꯏꯕꯨꯡ ꯊꯨꯝꯍꯟꯗ꯭ꯔꯣ ꯃꯇꯝ ꯈꯤꯇꯪ ꯂꯩꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯆꯜ ꯑꯩ ꯀꯨꯏꯅ ꯉꯥꯏꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯁꯅꯥꯁꯨ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯊꯥꯅꯤꯜꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯊꯥꯅꯤꯜꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯁꯅꯥꯕꯨ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯔꯝꯃꯤ ꯅꯣꯏꯅꯣꯏ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ ꯑꯩ ꯁꯤꯅꯤꯡꯉꯤ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯥ ꯊꯥꯅꯤꯜꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯤꯕꯨ ꯅꯪꯁꯨ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯂꯨꯍꯣꯡꯉꯨ ꯅꯣꯏꯅꯣꯏ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯦꯝꯕ ꯉꯝꯗ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯅꯤꯜꯒ ꯁꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯑꯩꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏꯅꯣꯏꯗꯣ ꯏꯃꯨꯡꯗꯨꯗ ꯊꯧꯔꯤ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯅꯣꯏꯅꯣꯏ ꯀꯥꯆꯤꯟꯗꯒꯤ ꯊꯧꯔꯤ ꯃꯀꯣꯜ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯈꯨꯜꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯧꯔꯤ ꯑꯗꯨ ꯅꯦꯝꯇꯛ ꯇꯧꯕ ꯎꯁꯥ ꯑꯃꯗ ꯂꯪꯈꯠꯂꯝꯃꯤ ꯑꯗꯨꯒ ꯅꯣꯏꯅꯣꯏꯗꯣ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯗꯨ ꯃꯉꯛꯁꯝꯗ ꯍꯨꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯏꯅꯣꯏꯒꯤ ꯃꯁꯥꯗꯨ ꯂꯨꯃꯟꯗꯅ ꯎꯁꯥꯗꯣ ꯇꯦꯛꯂꯒ ꯂꯩꯕꯥꯛꯇ ꯇꯥꯔꯛꯂꯝꯃꯤ ꯑꯌꯣ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯁꯤꯅꯤꯡꯕ ꯐꯥꯎꯕ ꯍꯦꯛ ꯁꯤꯕ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯁꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏꯕ ꯌꯨ ꯉꯥꯎꯔꯤ ꯃꯁꯥꯗꯨ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏꯔꯤ ꯅꯣꯏꯅꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯀꯗꯥꯏꯗꯒꯤ ꯌꯨ ꯉꯥꯎꯕꯅꯣ ꯑꯣꯟꯊꯣꯛꯅ ꯇꯟꯖꯥ ꯆꯥꯗꯅ ꯂꯥꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯦ ꯂꯩꯁꯥꯕꯤꯅꯤꯅꯦ ꯃꯁꯛꯁꯨ ꯁꯥꯊꯤꯅ ꯐꯖꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯐꯝ ꯑꯗꯨꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯃꯤ ꯅꯣꯏꯅꯣꯏ ꯊꯣꯏꯕꯒꯤ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ ꯃꯍꯥꯛ ꯃꯁꯥꯁꯤ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯀꯥꯎꯔꯛꯂꯝꯃꯤ ꯊꯣꯏꯕꯁꯨ ꯑꯗꯨꯃꯉꯥꯏ ꯅꯣꯏꯅꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯗꯨꯗ ꯊꯣꯏꯕꯅ ꯅꯣꯏꯅꯣꯏꯕꯨ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯣꯏꯅꯣꯏꯒ ꯊꯣꯏꯕꯒꯁꯨ ꯀꯧꯅ ꯉꯥꯡꯅ ꯇꯧꯗꯨꯅ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥ ꯐꯣꯡꯗꯣꯛꯅꯗꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ